Tamthibadei Tamthiba Langi Khutlai Sakhiba Nupa 1945 July Tang Tarataruk Numitsi Tamthibadei Tamthiba Langi Khutlai Atomic Bomb Malemgi Ahan Boina Test Tawkiba Numitni Bomb asibu sariba scientist Robert J. Oppenheimer Masana Pong Magi bomb asi asuk sakti legani powerful oigani Kalludavani Thazarudavani Magi khutse masigi akiba phanglaba sakti masagi mamit mangna hek ubaga magi machindagi thorakhi ai hojik asibagi lai haibdo oire taibung sangsara sibu manghan gadoriba asibagi lai Now I am become death, the destroyer of worlds. Atomic bomb sarubasna Magi Punshi lekha taraknabagi khwaidagi chawba maram adu oirakhi Magi hotna jamalna prithibigi ani subalanjaw da America mai pakhankibani adubu lan loira matungda di America na mabu batnam kya pishin khongoinakhi ijat manghanbiki Winjo haiba mingse adom hana tabirabra hoskan Captain Kulfau Winjo si sanari maramdi sigi apps da more than 100 games yauri adudi ekhui masi kamai sanage haipet ingminase Winjo team mania da hana changbiro sidagi adongi apam game ama khanbiro aidi ludo hekta khanjile hauji ekhui match si hawdore games mi atai su yawsinare hauji game si hawre A few moments later Wow si game simdi aina thoire thoibai mana oina real case agi wallet direct change hauji wallet amount si fat withdraw to thupirag loire yam live poni 100 hena yards de getum so dongi apam game amekta khalga sanabiu carom cricket pool anything you can play aduga thoirapagi mana oina sel phangbiu pambi singna window download to view sel gi mana phangbiu description dagi link phangbigani father of atomic bomb haina khangnariba Robert J. Oppenheimer United States ki New York City da 1904 da popani Masai chahi taranipan khak surukdagi Oppenheimer chemist amo iningbagi manglan mangakhi manglan asna mabu Harvard University da pubirakhi live activity ana manamaram oragama chahi ama chukna class yawba ngamlamde masi oizaragasu chahi mari changadab degree adudi mana sumne chahi umda loishinki chemist ama oiba haiba sikak natana Oppenheimer ma physics da suyam ngauzaba misak moirami maramsna Harvard University da hek thorpagama Germany gi University madam laaga theoretical physics tamu research tawba horki naha uina masagi chahi kunhumdoi da surapto Oppenheimer PhD loishinki sigi matung dei dima America da halaga research da lukpa hokre adubu panba yai matang si faudima atomic bomb sagi haibagi wakal amata khanba leitribani adubu malemda khwaidagi shakti lerab khulai ama sarakadore haibadgumba Soviet ki arunba ma secret ama mafi thuglakhi amadi masi Albert Einstein na Hitler dagi samin phangbadagi masi achauba threat ama oirakpa yai faudagi mana American president da chithi ama tharakhi magi chithi gi waroldi America su sum khulai si sanaba sem sahoro natragde America su soidna Hitler gi khutta tararani haibasni Einstein gi chithi se paloibuga atomic bomb sanaba gi research project haunabagi yathang American president na tawthakibani sigi atomic bomb sanaba gi farwa project asibung asi soikhina Manhattan project haina khangnari nakal amorumda miyam na ngasi su thazanari madudi Einstein American president na tharakibas chithi du tharamda batargadi prithibigi ani sub lanjaw sin nangnaba American kaisu atomic bomb si saban nangamoi haina Manhattan project asigdam Americana Einstein masamang ni amba yavane adubu nekide maramdi Einstein gi background si Germany ni amadi ma Soviet ka link khrasu samnaramgadra haina American army ni chingnab leikhi maramastagi Manhattan project ki marui budai ta khudimaksi Oppenheimer desinar kibani Oppenheimer na America su atomic bomb saba hawduni haiba Einstein gi wakhalona si yaningki sigi aronba project asi chathanabagdamak Los Alamos haina mingthonba saharama New Mexico da thawina sakribani America gi puwari da moigi khwaidigi aronba modi moida khwaidigi maruiba project asi ngasi phawda sigi Manhattan project asna oiri project asigdamak akhanna nekiba scientists technicians researchers yauna punna sinmi
lakh amaga lising kunthra moina tawri thabak sigi maramda even moigi imung manunggi misingda faw haidok hankide asuk yam kraba miyam si masagi asengba maming amata season hankide asaba ming loina season hanki admission open Dipsy guidance wangjingna English sankhona ngangning satra singdama English grammar amadi spoken English ki akhanaba course ama puduna laksari tha ahum chathajagadaba special course asi lagliba December tarik 5 dagi hawjagani limited Sydney sumnai shatra kunthra dagi hena lawzaroi offline amadi online classes animaki kudong jab su pizari hawjaki matamda English lon ngangba ngamba haibsna thabak inkhang tanarpada oijabata nata chalu mafam sing iyungum phawhan bangam libani maramsna adomsu English mapung phana ngangba ngamhaunabagi kudong jaba asi soidana lobiho akupa marol screen the hapsarib number sing stayda ngasimak paw phawbirau project si paiba hodringai mamang da Oppenheimer atom sing tokhai khaidokhan pankhai wang mamalana energy bhari da sunghanbagi reaction nuclear fission gi maramda thijanba already haukrabani prakriti na puthokpirei madudi mausada leijaramba khwaidagi lumba element asi uranium ne uranium gi atom amada proton 34 madi neutron Chambaga nifutaruk yawi. Anisi tension naragati uranium gi total atomic mass asi 238 tai. Scientists na hanjin changyang chathabdei khangbanga makimadudi sigi uranium 238 asi thodopa thong ama chathasin matamda yam thina chetaba chagom na element uranium 235 asi puthokpa ngammi haibasi khangakhi. Sigi noba uranium 235 asiga neutron amaga thengaina matamda uranium si tokai khaidokna energy sathina marang kaina thadorai. Hawjiki tokai khaidoknabadu hek hawrokpaga anabu neutron kayasu thadorktuna atai uranium 235 atom singa pungthing thengainarak chain reaction ni thoroktoisi aduga sigi chain reaction asina thoktoisisu 10 krab microsecond khrakaki manungdani sigi reaction mayam sigi apunma phaloina akiba phangna sakti leiba pokhaiba moiraktuna akiba phanglaba energy thadorai asumna siguma nuclear bomb amaga chumnai TNT bomb amaga changdam naragadi sumnai kg amakak lumba atomic bomb amana manghan ta anma ngamagi changsi TNT bomb kg lising 3 lumba magiga manadoini direct hekta hairabada Nagasaki da thadakiba little boy hariba atomic bomb asigi sakti si 15 million kg lumba TNT bomb amagiga managani haibani atomic bomb da uranium siznabagi sothaba kudong chadaba haragadi uranium still limited quantity da phangba haibadi nongbri soden lorakado gumba natural element amo irambasne maramsdagi researchers singna nuclear transmutation haidi atom amagi nucleus songhanduna anoba element or isotope puthokpagi thawong asigi matengdagi uranium 235 dagi su hena jagumna batgumba anoba element plutonium 239 asi sarakhi wari makha chatharase America Magi Manhattan project asi yam thuna loishinda yadbai phibamda lakhi maramdi nakal amorumda prithibigi ani sublanjaw hojin khrabani aduga nakal amorumdana sigma bomb si moidagi Germany na hana saradra haibagi akiba su leiribani uchin nachin mamai thangdadi 1945 July tarik 13 malimgi ahanbai atomic bomb asi sablo shinduna pokhai hanki magi ki tujung ningai oirba sakti na malim bumbo akiba pikhi tung koiba kari manga ta leihauba yai haiba nainaba nangdringai Americana Tamthibadei Tamthiba Langi Khutlai asi atomic bomb asi Japan gi Hiroshima amadi Nagasaki da thadasin miyoi lakh 2.5 hena hatkhi sigi atomic bomb gi mihadastagi Japan America da surrender taroktuna prithibigi ani subalanjaw lushinabagi panubadu hangdorkhibane hawjik adumna khlamba yai madudi American lan mai pakhliba sigi khwaidigi chawba maramdi Oppenheimer gi atomic bomb na oiribanina Oppenheimer mas Nobel Prize ka piduna ikai khunnabu lamba yai haina adubu masigi tayon nabani Oppenheimer da thokribadi hanba muktada Oppenheimer magi khutsimdagi maram oiraga miyoi lakh 2.5 henbagi punsi manghan khre haibasi hek khangakpagama ningamdabna pikthalakhi masdagi ma kanagas loina tinada samastagi lapthokpa horakhi nakal amarumdana atomic bomb sabagi arona thupasi masi Oppenheimer dagi leak oikhigadra haina pakhatcha America masana mabuk pamang tamangja secret agency season Oppenheimer bu kupsen senaba holakhi masna Oppenheimer gi kangkhada lin changnabgum thoki Oppenheimer atomic bomb sarubasi masagi makhongde singjangna yanchin jabgum tatana phawkhi
1949 Soviet Union na atomic bomb saba ngamakriba asisu mangondagi arunathuk lik oirakpadagini haina badnam pibiki maral sibiki khwaidai fidam nafam ikai khumnafam oiraba scientist asigi foloi awapdana pik thanki mabu Soviet agent amani haina fo maral pisin miyam mangda khunggoina piki scientific community na sumangona siriba maral si yaningde haina kholau kya lauki adubu punamakto aremba taki asumna Oppenheimer gi foloi hingna sirabugum lenki 1961 da John F. Kennedy na America ki president oirmatamda Oppenheimer mam maralaiti haibisi President Kennedy na yamuna khangbadagi magi ningtamba madi mingshat amgana jalanaba free and fair tribunal ama semnaba offer tawraki adubu offer asi Oppenheimer na lawkide refuse tawraki adubu President Kennedy na athoiba scientist asigdamak America gi khwadigi lemjana fam oiba scientific award piduna magi tawhum thokpuri tawki ikai khumnabutki adubu President Kennedy su kharadi tingmankre madudi matam sti Oppenheimer cancer naduna ma famsen nagadorba matamne ikui kuiduna malemgi athoiba scientist am oriba Robert Julius Oppenheimer 1966 da nongaki mana tawjaramisiga America na mangona tawbi khrisiga adumni kari mot lebage comment section da phongdok piramo